Tha surabi mamana doctor da chatpada truckna Thombadagi lekhidre mabuk pokhairaga angangse thoklakle mapa mama Mache Sire Angngdi accident da sire hari sigumba thaudokse miyoibada amuk hanna thoktaba oiresanu thaudok asi Bangladesh da thokibani Manipur da president run sangdokpagi wafam hauzik ngaki tungda Lok Sabha da khanaragani Naga tapa mafam singda lambi thingbagi khongjang handokna ba phuthin Naga coordinating committee gi mihut singa Manipur police ki makok thongba official singa unaduna wari sanakhre nupi gi ikai khumna manghan kibagi nupa ama sahi taragi phadok pikre thamna pokpi high cannon gi mathakta leiba maitai gi lau pari kunrom kugi singna khudum sansinduna lau ubagi thabak sathakre Russia da magnitude 8.8 yauna yuha hakraba tungda mafam kayada sathiraba Sunami Thokle BDF sing August ama 2025 tagi gun down amasung pen down strike sangsilagani laukthokre cancer makhan kharadi vaccine kapthoklaga ngakthokpa ngamle report